Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Manipur Bidhan Sabha ngasi Consumer Affairs Food and Public Distribution amasung Agriculture yauna tongan na budget demand taruk khanaduna pass tawgani Rajya sida ngarang phawbada COVID-19 vaccine kapthokib apunma masing 13,753 sure Dona Mantri Dr. Jitendra Singh na hairi hawkiba sahi mangada awang nongpok labdamgi Tourism ki infrastructure semganaba lupa koti 7.8 lakh yankai matui kaithoki amasung Lok Sabha na ngarang Rashtrapati ki bhasan thagatpagi motion pass tawkre Lebak asina malemgi laichet oiriba COVID-19 gi mayukta punna amata oina lanthengnari lamdam sigi miyamna sak khangnaraba miyoi kayanasu lanpham asida mai pangnabagi-damak Akaswani Imphal gi ipau gi khuthangda mipum khudimakna araiba thong ohum face mask uppa amaga futaruk lamnana leinaba mai mit amadi khut sa toina hamdoktuna tarutanana thamnaba appeal tawri Manipur Film Director Maipaksana Haurungbamna COVID-19 dagi ngakthoknama miyamda appeal tawraduna hai Mayambu Maipaksana Haurungbamna khurumjari COVID-19 laichet asidagi ngakthoknaba khwaidagi pharba pambaidi section bahibasina oiri Sarkarna laichet asi thingnaba honariba asigi mathakta aikhoi pumnamaksu bhab taminaduna laichet asidagi ngakthoknanaba tangai phadawa niyom ahum khak ngakna chaminasi aikhoi khudimangna yumdagi mapan hek thokpaga face mask soidana upsi sapon natraga hand wash sijinaduna khut sa sengna hamdoksi amasung mi amaga gi marakta phuttar ki social distancing thamsi section bahibasina isa aikhoi nungsiraba imung manung amadi miyambu laichet asidagi kanmangamgadoribani mayambu amukka hana khurumjari Hauzik mapungoi pau Manipur Bidhan Sabha na ngasi tongan budget demand taruk khanaduna pass tawgani ngasi khanagadawriba demand sing adudi Consumer Affairs Food and Public Distribution Agriculture Animal Husbandry and Veterinary Community and Rural Development General Economic Services and Planning amasung Tourism ni demand sing asigi apunba senphamna lupa kote 8,3 khara henbani Savana ngarang demand taruki lupa kote 2,400 lakh ahum henbagi senpham pass tawki ngarang pass tawki ba demand sing adudi Labor and Employment Tribal Affairs and Hills Development Environment and Forest Par Sericulture amasung Information Technology ni Manipur COVID-19 na naba pharpagi chang sada 49.manga yaure nauna positive oibagi chang hantharakpadagi active case 98 khakta ngaire COVID-19 command control room na ngarang numidamaram thokiba cherol mada hai haukiba pung 13 da COVID ki anoba case 18 thengnaki mioi amata sibagi paw leite apumna positive case ki masing 19,999 ni manungda mioi 19,993 naba pharakhre hauzik phawbada laichet asta sikiba masing chahum humbudra humdu shure Maraga sida ngarang phawbada COVID-19 vaccine kapthokiba apunba masing 13,753 shure ngarang khaktada mi 2,900 humbudra taruk vaccine kapthoki hauzik phawbada vaccine kapkiba healthcare worker masing 12,000 chambri yankai humdoi shukre vaccine kapkraba matungda ka hena reaction allergy natraga adverse event thokpa leitri India Toy Fair 2019 gi website kansi nungtil pung mari da hawdoklagani website hawdokpagi thoramadu Didi India amasung YouTube ta live oina yengba yagani Griha Mantri Amit Shah ngasi Assam gi Chirang jila da chetkadori mangna ngarang numidang Guwahati da thunglabada Assam gi Mukhyamantri Sarbananda Sonowal Seltu Mantri Himanta Biswa Sharma State BJP President Rajiv Kumar Das na mahakpu airport to oki Sri Shah gi Chirang khongset aduda BJP gi makok tongba luchingmasing yaurba yai pau kharana hai Sri Shah na Greater Kuch Bihar People's Association gi founder Ananta Mahar Sairagasu khangnamba Ananta Ruigasu unaraba yai Numidumi Sathagadaba Assam Bidhan Sabha gi mifam ngasi Rajyapal Professor Jagdish Mukhi gi vasan galonyana Dispurda horagani Selthru Mantri Himanta Biswa Sharma na senba sahi 2019 gi Vote on Account Sabha da puthokani Bidhan Sabha mifam asigi mangoinana Dispur manung amasung akoibada ngaksenbagi akamna thabak lokhatle Congress na lagliba Assam Bidhan Sabha gi mikhal gi yenglaga rajya duda
Aksom Basau Ahok campaign Hogdokre, Hogdopagi Tauramaduda, Assam Pradesh Congress Committee ki President Ripun Bora, Lok Sabha MP Singh, Gaurav Gogoi amasung Pradayut Brodoloi, All India Mahila Congress ki President, Susmita Deb, Assam ki CLP Luchingba Devrata Saikia amasung atay miyoy kaya saruyaki. Tabiriba Pawasi, Akaswani, Imphal Dagini. Kendra ki Dona Mantri, Dr. Jitendra Singh na hairi, lisingani kun matoida, tourism sector ki makada, Assam dagi lupa koti cham kuntrani thoi lakni phum doi sangadaba project taru ki proposal Northeastern Council NEC na fangki Lok Sabha da ngarang aibo ina piba pau khumama da mahang na hai hauki pa sahi mangada awang nungpok lamdamgi tourism sakhranaba par connectivity amasung water supply yauna tongan na physical infrastructure segwanaba project singi makada lupa koti satret humphuma pan lak yankhai mathoi kaithoki awang nungpok ki rajya nipanda Swadesh Darshan scheme gi makada tourism mantraloina lupa koti Samapan marfu laktara manga kaithoki madugi manungda prasad scheme gi makada Assam Nagaland amasung Meghalaya lupa koti kuntrani pan lak humphumdoi amasung awang nungpoki rajya nipanda domestic promotion and publicity amadi hospitality gi makada fields among festival singi oina lupa koti lisingama sani kunmathoi lak kunithoi pikhiba yauri Rashtrapati ne Sangsad ki Sabha animakta pikhiba bhasan thagatpagi motion ngarang Lok Sabha na pass tawkhre Pradhan Mantri na pakum pirba matungda motion adu pass tawkhibani Pradhan Mantri Narendra Modi na Lawmi Singda warushi nama purokpa ngamnaba wari sanasi haina appeal tawkhi Sri Modi na hai Law Siung ki anob ain singi matangda Lawmi Singna karimata haidraga miyamna madugi kanaba karino haina hangliba aduda mahak angakpa pui mangna hai Law Siung ki ain sing adugi matangda makogi mot phongdoliba Lawmi Sing adubu Lok Sabha amasung kendra na ikai khumnai Maramadunani sarkar gi khwaidagi makok thongba mantri singna leptana makoi gi wari sanariba asi mangna hai Sangsad na Law Siung ka mari reinaba ain sing adu pass tawkraba matungda mandi amata thingjin kibade amasung minimum support price MSP chu lengdana leidi Nongpok thangba Ladakh ta hauzik oriba phibam gi matangda ngaksel mantri Rajnath Singh na ngasi Rajya Sabha da warwala mapigani Akaswani gi pawmi na hai ngarang China gi National Defense Mantraloina makoi gi website ta iduna thagat pa warwala ma da hai Pengong tasole ki kha amasung awang thangba torban dagi China amasung Bharat ki fund line da leiba lanmi sing ngarang dagi handokna ba haure warwala duna China gi ngaksel mantralo gi machinchat pamisak senior Colonel Wu Qian gi warwal paladuna hai Bharat amasung China gi Mapalak suba Corps Commander Thaki mifamda punayana kiba matungina thaurang si lokhatpani Sangsad ki Sabha animangna senba sahi lisingani kunmathoi kunithoi gi kendra gi budget ngasi makata na khanagani Lok Sabha da ngarang Congress ki Sasi Tharoor na budget khanabadu hodokhi mangna hai budget aduda lanmi da sel matik chana thadadaba si laibak thibani sarkar na miyambu namthak tawnabu honare mangna hai mangna maral sikhi amasung miyambu ningba kahele haiki BJP ki Minaksi Lekhi na hai budget asida khunai gi miyoi kanglu khudingmak senior citizen nupi amasung naharapun bugi thaurang yaure mangna hai masi satliba sahi tara paring asigi ahanba budget ni masina Bharat ki growth hengana nabagi lambi yatlagani laina laichat manungda miyam gi punsi kanabu honabada mapungiba miryeng thamki badugi damak mangna sarkar bu thagat ki mangna hai khunai gi miyoi kanglu kharkhak le pelhallaga lebak asi sakhutpa yaroi karigumda tangai padan akan bawarip lobatai Khanabaduda DMK, TMC, Shiv Sena, NCP, BSP ki membership su saruk yaki. Rajya Sabha da sungarang dagi kendra gi budget sadharan oina khanaba hokre Congress ki Kapil Sibal na khanabadu hawdokladuna budget aduna thabak phangdabagi samasya ko ohanaba wafam amata pandre haiki. Sarkar na kahena privatization ki thabak tawre haina su maral sikhi. Uttarakhanda Chamoli jila gi Tapoban area da Tanil manungda thorokba yadana lairiba mi kun manga dagi kuntra manga fawba adu kannaba ngarang ahing supati bugumbagi tabak sathaki nomaijingi ayukta khangawdana lakhiba ising isauna Tapoban power project sauna soonki hauzik fawbada haksang kuntra mari phangle mi sam hundra thiba khangdri Uttarakhand gi Rajyapal Bebirani Moria ngasi nungthil mafam adu satuna phimadu hakthengana yingsingani loishilakpada COVID-19 dagi ngakthongnaba face mask uppa futaruk lamna na leiba kuchamadi mai mitaru tanana thamba haib asamba thong omasi ngangna chatpinaba amuhana ningsingjari arobida maroiba paw amuhana Manipur Vidhan Sabha na ngasi Consumer Affairs Food and Public Distribution amasung Agriculture yauna tongan budget demand taruk khanaduna pass togani Rajya sida ngarang phawbada COVID-19 vaccine kathukiba apun mamasing lising 13,450 shure Dona Mantri Dr. Jitendra Singh na hairi haukiba sahi manga da awang nopuk labdam gi tourism gi infrastructure segbat na lupa koti 450 lakh yankhai mathoi kaithoki amasung
लोक सभा नंग ngarang राष्ट्रपति की भाषण थागत पगी मोशन पास तौखरे पाउ लोइजरे